ngasi July gi tang nipan 2025 mayang mafamda kaigumta share tawjage hairiba BINASH hairiba lupa MRP da chahumga trahumdoi leiba systematic maliko hairiba hidak sina akoigi aigi loupham maru oina wana manbi dagi Urichak Phoumanbi ga hainabado hairiba sina chahi khudingi adum haidi lawji chawkhala kanda yamna loi hatchalakba mong tadaba fimamda thambadu adu hairiba pikraba hidak sina sim khaktane ina kapise pikraba hidak sina loina manghanba ngamme aduna yam thajadabani nini humni di koigi kem kana roidra ina khallubani adu kapa matungda ko aduna madi systematic oibna tapna palakpo oibajani aduna ngasi hapta mu phajalakbasida loina hujik kangjalle mangjalle hairiba chathiba wana manbi Phoumanbi adagi atop ko koigi lawga punna chawminaraga loamdai yamna problem leiba hairiba chabada thakpadu yam nungaitaba adumba napi singse loi sirakpagi damakta thagatjari AGRO